ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯊꯣꯡꯒꯥꯜꯗꯒꯤ ꯃꯂꯥ ꯁꯅꯥꯗꯣ ꯁꯥꯎꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯁꯤꯅꯤ ꯃꯣꯏꯒꯤ ꯑꯁꯤꯟꯕ ꯃꯇꯝꯗꯅ ꯃꯁꯤꯗꯩꯁꯤꯗ ꯏꯅꯥꯛꯁꯤ ꯂꯥꯛꯇꯅ ꯃꯂꯥ ꯁꯅꯥ ꯍꯥꯏꯗꯨꯅ ꯇꯧꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯈꯨꯠꯄꯨ ꯍꯦꯛ ꯆꯟꯈ꯭ꯔꯕ ꯊꯣꯛꯑꯕ ꯃꯇꯝ ꯇꯧꯅꯤꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯧꯔꯤꯕꯅꯣꯕ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯥꯎꯅ ꯉꯥꯡꯗꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯅ ꯍꯦ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏꯗꯨꯅ ꯍꯥ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦꯕ ꯍꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯀꯦꯊꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯧ ꯅꯨꯔꯥ ꯊꯥꯡꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯇꯞ ꯈꯠꯅꯔꯝꯃꯒ ꯍꯜꯂꯛꯏꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯕꯣꯕ ꯀꯔꯤꯒꯤ ꯑꯃꯨꯛ ꯈꯠꯅꯔꯛꯏꯅꯣꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯏꯃꯥ ꯃꯤꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯁꯤꯡꯅꯤ ꯈꯪꯗꯕꯒꯤꯅꯤꯗꯅ ꯃꯇꯝ ꯊꯥꯗ ꯂꯥꯛꯏꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯃꯥꯕు ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯣ ꯂꯩꯔꯒ ꯃꯥ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯔꯛꯀꯦꯌꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯅ ꯊꯧꯕꯗꯣ ꯂꯥꯛꯀꯅꯣꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯇꯥꯅꯤꯒ ꯈꯠꯅ ꯊꯣꯛꯑꯝꯕꯅꯤꯗꯅ ꯐꯖꯅ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯅꯪꯅ ꯈꯠꯅ ꯊꯣꯛꯑꯝꯃꯗꯤ ꯃꯥꯗꯤ ꯁꯦꯜꯗꯨ ꯁꯤꯡꯉꯛꯈꯤꯗ꯭ꯔꯥ ꯏꯁ ꯃꯂꯥ ꯁꯅꯥ ꯑꯩꯒꯤ ꯁꯦꯜ ꯍꯥꯠꯄ ꯉꯝꯃꯗꯤ ꯃꯥ ꯑꯩꯅ ꯍꯦꯟ ꯐꯨꯝꯃꯦꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯌꯥꯔꯦꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣꯁꯦ ꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯤ ꯈꯠꯅꯕꯗꯤ ꯊꯧꯅꯥ ꯐꯥꯈ꯭ꯔꯦ ꯈꯠꯅꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯈꯠꯅꯕꯁꯦ ꯑꯩꯒꯤꯗꯤ ꯄꯥꯝꯖꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯅ ꯌꯨꯝ パンꯕ ꯈꯪꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯤꯗꯣ ꯍꯦꯔꯦ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯌꯨꯝꯒꯤ ꯋꯥꯗꯤ ꯑꯩꯅ ꯄꯥꯜꯂꯣ ꯌꯥꯎꯅ ꯄꯥꯟꯗ꯭ꯔꯤꯅꯤ ꯈꯪꯉꯕ ꯃꯇꯥꯡ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯈꯣꯏꯃꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯦ ꯁꯦꯜ ꯈꯤꯇ ꯄꯤꯔꯣ ꯀꯔꯤ ꯁꯦꯜꯅꯣ ꯈꯣꯏꯃꯣ ꯁꯦꯜꯒ ꯂꯩꯇꯦ ꯏꯆꯦ 이마기 코이모 이사디 코이모 코이라바 사드나 가라이더무 빠이더우랴 마 탕나부 쿨드 타범다 쌀로기 더우분 이세 시얼도 비로 가다이노 아이 थियेंख्रबने 코이모 ꯅꯪꯅ 이세다 소라 호니 코딩기 시얼셀 하이시부 나티 이세부 시얼 사바 하이바 미 오이니 우르브라 낭기 나미뚜다 이세 시얼 레이레이티 하이바 아이 로이 캉부자니고 꼭 비로 가더라게 이세 시얼 레이티 와니 코이모 낭보 제 오이더바 ꯉꯥꯡꯕꯁꯨ ꯍꯩꯇꯕ 이제 ꯅꯪꯅ 오이더바 ꯉꯥꯡ이두부 ꯇꯟꯗ꯭ꯔꯣ 나쿠당 ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯁꯦꯡꯒꯥꯎꯗ ꯌꯥꯎꯔꯤꯕ ꯁꯦꯜꯗꯨꯅ ꯁꯥꯈꯤꯅꯤ ꯑꯗꯒꯤ ꯀꯣꯛ ꯈꯔ ꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯕꯗ ꯏꯆꯦ ꯀꯩꯁꯨ ꯃꯨꯠꯂꯣꯏ ꯁꯤꯅ ꯀꯗꯥꯏꯗ ꯎꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯑꯣꯏꯍꯧꯗ꯭ꯔꯤꯅꯤ ꯁꯦꯡꯒꯥꯎꯁꯦ ꯃꯣꯠꯁꯤꯜꯂꯝꯗꯧ ꯍꯦ ꯁꯤꯗꯤ ꯃꯤꯒꯤ ꯄꯤꯈꯤꯗꯧꯕ ꯁꯦꯜꯅꯤꯍꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯃꯤꯅ ꯂꯧꯈꯤꯗꯧꯕ ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯣꯏꯃꯣ ꯅꯪꯅ ꯁꯦꯜꯗ ꯍꯪꯂꯤꯕꯕꯣ ꯏꯃꯥ ꯌꯨꯝꯗꯒꯤ ꯈꯣꯡꯁꯦ ꯍꯦꯛ ꯊꯥꯡꯗꯣꯛꯄꯒ ꯁꯦꯜ ꯆꯠꯐꯝꯒꯤ ꯆꯠꯐꯝ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ 이보 낭아마 아dom나 좀 사사드나 쿤타 쿤카 삿가다버기 서룩부디 타바인 칸가마 까리마 수놈다나 셀탄버기 와클디 레이티니 낭 떠리바 낭나 하이리바 하이바부 아잉온다기 셀로바 시칵다니 아코이 시시디 숭앙드나 레이 미팅아 칸시데 꼭 비로 그이더라게 세세세 라우드 라우러세 가랑가랑 잉앙가다나 타닝다바나 나코미야시다 따우리 시잉고 셀 팡다바니 까까이다나 후이나 마야 히갓바금 히갓다나 토크리세 에이 아도가네 탱니 윰다 한질라까누고 미 삿나다바 람비 마사두다 코이무 마가 눅시나자비 nganbiga unai 다 코이무 낭 아이나 하이바 셀도 pu라바 pu레 이벤 pu레 낭나 하이바두부 아이나 pu럭대 하이바 이제나 셀스 비유 야다다나 까야디 와나 ngan나락샤 이스 너이나 세수 마나 센도이 사리바 셀 마얌도 낭온다 크라 피바다 마시라니 하이브라 마나 또 ям ngangi두바 ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯍꯔꯥꯎ ꯄꯤꯔꯛꯀꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯆꯩꯔꯛꯇꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝꯕ ꯑꯩꯁꯨ ꯅꯉꯣꯟꯗ ꯏꯟꯖꯟꯗꯅ ꯅꯣꯏꯅ ꯆꯦꯗꯒꯤ ꯁꯦꯜ ꯂꯧꯍꯟꯕꯗ ꯃꯔꯨꯞ ꯑꯃꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯣꯏꯔꯕꯅꯤ ꯁꯣꯝꯗ ꯉꯟꯕꯤ ꯅꯪꯁꯤ ꯁꯤꯡꯗꯤ ꯁꯤꯡꯉꯤꯀꯣ ꯂꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯆꯦꯗꯒꯤ ꯅꯝꯗꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯧꯍꯜꯂꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕ ꯂꯣꯏꯕ ꯀꯥꯏꯁꯦ ꯁꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ 이바니기 뚱기 분시다 누가이나 레이나 방학다니 호인 아도나 보이소 낭나 하이게 야리시디 아도 다코이모 나시기디 탱이 아이상하기 이마나 아이 할락제 하이다나 나가마니바 호이 정
ꯉꯥꯟꯕꯤꯒꯤ ꯌꯨꯝꯗꯅꯤ, ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯆꯥꯅ꯫ ꯏꯃꯥꯒꯤ ꯉꯥꯟꯕꯤꯌꯥ, ꯂꯧꯔꯛꯑꯕ꯭ꯔꯣ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯗꯨꯕꯣ? ꯂꯧꯔꯛꯑꯦ ꯏꯃꯥ꯫ ꯐꯁꯨ ꯐꯈ꯭ꯔꯦꯍꯦ, ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯗꯧ ꯅꯨꯄꯥꯁꯤ ꯅꯪꯅ ꯍꯥꯏꯔꯤꯉꯩꯗꯤ ꯍꯦꯛ ꯌꯥꯏꯌꯦꯕ꯫ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ, ꯅꯆꯥ ꯍꯥꯏꯅ ꯈꯟꯕ ꯅꯨꯄꯥ ꯍꯥꯏꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯇꯧꯗꯧꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯃꯁꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯊꯦꯝꯗꯅ ꯂꯧꯊꯣꯛꯄ ꯌꯥꯕ ꯁꯦꯜ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ? ꯃꯣꯏ ꯃꯁꯤ ꯑꯔꯤꯕꯤꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯗꯧꯁꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯇꯥ ꯈꯣꯏꯃꯨ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯔꯕ ꯋꯥꯐꯝ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡꯋꯥꯏ ꯏꯃꯥꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯄꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯀꯥꯎꯔꯣꯏꯕ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯅꯆꯥ ꯑꯩꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯛꯑꯗꯧꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯣꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ ꯏꯃꯥꯗꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯂꯥꯁꯅꯥ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯊꯣꯏꯅꯨꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯏ꯫ ꯏꯅꯝꯃ! ꯏꯅꯝꯃ! ꯋꯥꯍꯥꯎ, ꯀꯅꯥꯅꯣ? ꯀ꯭ꯋꯥ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯏꯅꯝꯃ, ꯑꯩ ꯀ꯭ꯋꯥ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯃꯊꯣꯏꯗꯣ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯅꯨ ꯃꯂꯥꯁꯅꯥ ꯎꯕꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ꯫ ꯑꯁ, ꯃꯂꯥꯁꯅꯥ ꯅꯪ ꯑꯣꯏꯔꯦ? ꯀꯩꯅꯣꯅꯤ, ꯅꯪꯒꯤ ꯁꯦꯟꯗꯣꯏꯗꯣ ꯑꯩ ꯃꯊꯪ ꯊꯥꯗ ꯄꯨꯟꯅ ꯄꯤꯔꯒꯦ꯫ ꯍꯦꯔꯥ, ꯑꯗꯨ ꯌꯥꯔꯣꯏꯗ ꯏꯅꯝꯃ, ꯀꯔꯤꯒꯤ ꯃꯊꯪ ꯊꯥꯅꯣ? ꯍꯟꯗꯛ ꯊꯥꯗ ꯄꯤꯒꯗꯕꯅꯤ꯫ ꯄꯤꯗꯕ ꯊꯥ 3 ꯁꯨꯔꯕꯅꯤ꯫ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯏꯅꯝꯃꯕꯨ ꯀꯔꯤ ꯍꯥꯏꯅꯔꯒ ꯂꯧꯈꯤꯒꯦꯕ? ꯃꯂꯥꯁꯅꯥ, ꯏꯅꯝꯃꯁꯤ ꯍꯟꯗꯛꯇꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯧꯕꯅꯦꯃꯤ ꯅꯪꯕꯨ꯫ ꯑꯩ ꯃꯊꯪ ꯊꯥꯗ ꯄꯨꯟꯁꯤꯜꯂꯒ ꯁꯣꯏꯗꯅ ꯄꯤꯔꯒꯦꯕ꯫ ꯏꯅꯝꯃ, ꯅꯣꯏꯒꯤ ꯐꯔꯛ ꯇꯥꯕꯒ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤꯗꯤ ꯃꯊꯣꯏ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯀꯨꯏꯅ ꯉꯥꯏꯔꯒ ꯂꯥꯛꯏꯗꯅ꯫ ꯃꯂꯥꯁꯅꯥ, ꯅꯪꯕꯨ ꯏꯅꯝꯃꯁꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ, ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯁꯤ ꯀꯩꯅꯣ? ꯋꯥꯔꯁꯨ ꯋꯥꯅ ꯃꯊꯪ ꯊꯥ ꯐꯥꯎꯇꯪꯗꯤ ꯉꯥꯏꯔꯣ꯫ ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯕꯨ ꯀꯔꯤꯝꯇ ꯌꯦꯡꯗꯕ꯭ꯔꯕ? ꯊꯥ 2 ꯑꯩꯁꯨ ꯌꯦꯡꯗꯅ ꯂꯥꯛꯏꯗꯅ꯫ ꯁꯤꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯌꯦꯡꯈꯣ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯃꯊꯣꯏꯁꯤꯅ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤ꯫ ꯍꯣ, ꯑꯗꯣ ꯑꯩ ꯃꯊꯪ ꯊꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯒꯦ, ꯋꯥ ꯂꯣꯏꯔꯦ ꯁꯤꯗ꯫ ꯏꯁ, ꯏꯅꯝꯃꯅ ꯂꯣꯏ ꯁꯤꯜꯂꯨꯅꯦ ꯍꯥ? ꯁꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ, ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦꯗꯣ? ꯁꯦꯜ ꯄꯤꯊꯣꯛꯏꯕ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯅꯣꯏꯅ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯦꯅꯦ꯫ ꯏꯅꯝꯃ, ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯃꯊꯣꯏꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁ, ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯃꯂꯥꯁꯅꯥ ꯏꯕꯦꯝꯃ? ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏꯗꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯒꯤ ꯃꯊꯣꯏꯗꯣ ꯑꯩꯗꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯑꯩꯅ ꯄꯤꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕ? ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ? ꯌꯦꯡꯅꯤꯡꯕ꯭ꯔꯕ? ꯅꯪ ꯀꯩꯗꯧꯗꯣꯔꯤꯕ? ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯄꯤꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯀ꯭ꯋꯥꯖꯞꯁꯦ ꯑꯩꯅ ꯄꯨꯕ ꯇꯥꯔꯦ ꯍꯧꯖꯤꯛ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯀ꯭ꯋꯥꯖꯞ ꯑꯗꯨ ꯍꯦꯛ ꯂꯥꯛꯈꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯣꯟꯅꯤꯡꯉꯤꯕ ꯀ꯭ꯋꯥꯗꯣ ꯌꯥꯝ ꯌꯣꯟꯕ ꯐꯪꯒꯅꯤꯗꯅ꯫ ꯍꯦ, ꯃꯂꯥꯁꯅꯥ ꯏꯕꯤꯇꯧ ꯉꯝꯕꯤ, ꯀ꯭ꯋꯥꯖꯞꯇꯨ ꯄꯤꯔꯛꯑꯣ꯫ ꯀꯗꯥꯏꯅꯣ? ꯄꯨꯈꯤꯅꯣꯕ ꯀ꯭ꯋꯥꯖꯞꯇꯨꯗꯤ꯫ ꯀ꯭ꯋꯥꯖꯞꯁꯤ ꯄꯥꯝꯃꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯦꯟꯗꯣꯏ ꯄꯨꯔꯒ ꯌꯨꯝꯗꯒꯤ ꯂꯧꯔꯕ ꯂꯥꯛꯄ ꯌꯥꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯑꯩ ꯁꯤ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯇꯩꯒꯤ ꯁꯦꯜ ꯈꯣꯝꯃꯨꯒꯗꯕ ꯌꯥꯝ ꯂꯩꯍꯧꯔꯤ꯫ ꯃꯂꯥꯁꯅꯥ, ꯅꯪ ꯀ꯭ꯋꯥꯖꯞꯇꯨꯗꯤ ꯄꯨꯈꯤꯅꯣꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯍꯥꯏꯅ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯀ꯭ꯋꯥꯖꯞꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯕ꯫ ꯑꯩꯅꯗꯤ ꯅꯝꯗꯅ ꯃꯥꯒꯤ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯔꯣꯏꯒꯦ ꯇꯧꯔꯒ꯫ ꯂꯝꯕꯤꯗꯅꯤ ꯃꯂꯥꯁꯅꯥ ꯀ꯭ꯋꯥꯖꯞꯇꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯊꯥꯏꯅ ꯃꯥꯒ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯈꯪꯅꯔꯝꯕ ꯁꯥꯖꯧꯗꯨ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯁꯥꯖꯧ ꯃꯂꯥꯁꯅꯥꯕꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯃꯨꯛ ꯊꯦꯡꯅꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯒꯤꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯀ꯭ꯋꯥꯖꯞꯀ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯅ? ꯌꯥꯏꯍꯦ꯫ ꯃꯂꯥꯁꯅꯥ ꯆꯠꯅ ꯁꯥꯖꯧ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁ, ꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯃꯇꯥꯡꯗꯤ ꯆꯥꯈꯤꯗ꯭ꯔꯤꯍꯦ꯫ ꯀ꯭ꯋꯥꯖꯞꯁꯤꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯁꯤꯗꯤ ꯇꯨꯡꯂꯣꯝꯗ ꯑꯁꯨꯝ ꯍꯦꯛꯇ ꯂꯣꯠꯁꯤꯜꯂꯒꯦꯗ꯫ ꯃꯥꯒꯤꯁꯦ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯎꯕꯁꯤꯗ꯫ ꯀ꯭ꯋꯥꯖꯞꯀꯥꯁꯦ ꯃꯇꯨꯡꯗꯒꯁꯨ ꯂꯣꯠꯁꯤꯜꯂꯗꯅ ꯇꯧꯔꯤ꯫ ꯁꯤꯕꯣꯏꯕꯨ ꯀꯧꯔꯁꯤꯔꯅꯦ? ꯀꯧꯔꯔꯣꯏꯒꯦꯗ꯫ ꯑꯃꯨꯛ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯔꯅꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯃꯥꯗꯤ ꯑꯩꯅ ꯀꯧꯕꯗ ꯀꯌꯥ ꯈꯨꯝꯒꯟꯗꯕꯅꯤ꯫ ꯀꯧꯔꯛꯇꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯁꯨꯝ ꯆꯠꯈꯤ ꯋꯥꯅꯤ꯫ ꯃꯤꯠꯁꯤꯅ ꯐꯥꯎ ꯌꯦꯡꯉꯝꯗꯦ ꯋꯥꯅꯤ꯫ ꯍꯣꯏꯗ, ꯅꯨꯄꯤ ꯊꯤꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤ ꯀꯧꯔꯛꯇꯣꯏꯅꯣ? ꯑꯩꯁꯨ ꯎꯁꯤꯟꯅꯗꯕꯤ ꯁꯥꯔꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ꯫ ꯆꯠꯈ꯭ꯔꯦꯅꯦ ꯃꯥꯁꯨ, ꯁꯛ ꯈꯪꯅꯗꯕ ꯑꯃꯒꯣ꯫ ꯊꯥꯏꯅ ꯁꯥꯖꯧ ꯑꯃꯗꯤ ꯃꯂꯥꯁꯅꯥ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯈꯪꯅꯕ ꯍꯧꯔꯝꯃꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯤꯟꯅꯔꯅꯨ ꯍꯥꯏꯅꯕꯨ ꯇꯝꯂꯝꯕꯅꯔ ꯀꯔꯤꯅꯣ, ꯁꯥꯖꯧꯅ ꯃꯇꯥꯎꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯇꯥꯎꯒꯤ ꯅꯨꯄꯤꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯨ ꯃꯥꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯂꯥꯁꯅꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯥꯖꯧꯁꯨ ꯃꯂꯥꯁꯅꯥꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯅꯤꯡꯂꯕꯁꯨ ꯂꯤꯕ ꯐꯪꯗ ꯅꯨꯄꯤ ꯑꯗꯨꯒ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯨꯍꯣꯡꯈꯤꯕꯅꯤ꯫
नुमित्तुदगी अनिमक वा करीमता हाइनखिद्रे असुमना अनिदुसु मागी लंबीदा चटनख्रे असुमना मतम खरसु हौखि नुमिदांग वाइरमदु इबेसा कैथेल थोक्लुरगा चंगलकपनि माइ पेमा ओमचाकने हे कैथेलने तौरिदुना मीगी मी ngakta singna saina ngamde wani nganbi ima kaino कैथेल चटपदो अदु कुइबा हौनब्रा कैदौ लेरके फट हलक्के तौबने अदा इमादी कुमहै येंगलिङैदा मतम कासि हौखिबा खांगौद्रेदना कैनो कै कुमहैनो आइसिबा बेमा अदुबरो नोइगी ननम ओइदौरिदुदी हेलागी नुपि ओइरमद्रे कैथेल मयाइदुदा ललोनबिसिंगा सेल पियु याते हाइबरा करिनो हेक्ता मसम फोइनरक्तना सालान सानख्रेने ताखोइमुगी मसेदो मीनि हम फावे हाइनबनीमा अदुनिने ngसाइगी मागी मतवदुदि मासु मासे कयाम फावरंगनी हाइबदुम खंगबन मीनगी हेंजन ngамponteko हाइवाइ नंगसु ननमदुना फुबीदनाइबा तानिंगदे अखोइ मासिदि सेंदे खोंबगी हौनबी मसिन खरा कल्लगा nganbi aingondaga hekta henjin ngamdong nateda somdana malasana ngasai kaithelda miga masam khoinarubagi makokto chikpuna khangba ngamdraduna mamana namhalli ima nangbu kokto khara tapna namau kaidorage ino naringaida asukana kana nama isiba nani nanga mai bema aibo kamai ngangnarasige nongmuta nangna mi khatnadabasi yaudeda ko aina khatnaningdana khatnabaga malurabroima तौरिब सिनफमसिना खनदब याददना खनरिबनि नत्रदि मिनि हेंजिलक्तोइबा अदो नंगबु खनदबि वादबु इरेनजना निंथेनिंथिना ngangnौ यादराइबा मीना लैसाबि अरिबि तौंगमबिदना हाइनरमनि हाइनिंग हाइना जसनु कैनो मवामता लौदे आइसु तपनेंगना हाइनबदो पामिन अदा मिसिंगसे सेलरमदाइदा ngakतनि मसिदा तौसन्नदना अदुगा सेलदो मोइगे मखुत हेक चनख्रगना मोइना तुअबमा हेक्ते तौरकनि पीरीबा इगोंदगी लौरीबा मोइने हेना चाउबीख्रेने इमादी नंगी सेल मयामदो मीना हातपीख्रदीदना किबिरेदा हेक्ता हातपा यापोन्ते दैमा मोइना आइगी सेलगा हातपा ngamनीदुदि ओइद्रवान मलासना इगोंदबु असुमना मतम खरसु हौख्रे नोंगमा नुमिदांग अथेंबगी मतम मलासनागी ममा मसादु खोइमु हलक्ट्रि हाइदुना ngai सिंगांसे कयादा फच्चिबा ngang येंगुको हौजिक फावबा हलक्ट्रि वानि युमदा इमा ओइना पाखतलमनी काइसे मागी मसादुदा करीमता खंगबा नतेको फरोइदा मसानीमा मागी आइबु अइगोंदगी सेल लौरगा सेल मांगनबा सिने माना हाइरिबा हाइनरिङै मपानदगी थोंगदु थिले इमा अइ हले थोंग स्यांगो हले तु महा संदानसे इबुंगा नंग युमदा हनगिगा हनजिलानु याद्रो असुक थेंगबसिबु नंग कराइदा कनागिदा लैरुरिगे बनंग हा कैदौ लैरुगे यादा तौइनी कोइ मासिदि ngakhripon कहीं ngangbay kanano masina ima mase namau nupini aini si leibani ha imau nupini ba hoim nanbi ima ni khurum ima namau na khurum zari yare imung sanga sila oi mau ibe ba mathangi numit ni nganbi nupa mayumgi mi khaina mayumda thilamni nupa mayumgi mi khai sana kramatung mama masadu wari sanat bema Nuina namani dana stila idudi haibao to singkre laisabi moi bagi tumine laiti aduga dagai dana basta tawdana singmunima ai thilakpagi pose leiba khotpa mana loi silingak ha adu tawre ada tawre na shidabana aduni masaktuga ekri khai yengning madi ngasai su ai thilamdai gi da ta khoi mun aingonda pasama pigi tawraga mani punga yangkai oina pirona pa yangkai kang pireini ma haiba yam ngamina madia kari khungam no dudi adagi chana thangna bakasya mana loi silang toiba muigi mama hoi sunya masanu pise tawringai loi yai yam nungai tawrina hayengwai isagi yumban sya ningon hai singbi mana loi silang dana hera adu budi mana bu kari taw ngam doi noi ngonda ngasida bu chenba num ini ahan boi bagi tawban hayengwai gadi aingonda mana hinjan mangam ngadong nateda aisu nganbi ni khaino dubudi asumna matam kharagi matungni haujikti khoimusu luhongi luhonglaba matung khoimu thabain khang subagi wakhal leite nganbina su thabak suba yaroi haiduna suhandi adogi saruk malasanadagi insan dana sel lokthok khalami nongmagi numit amada khoimuda mamana asumna hairi haujikti nangsu nupi thirabanina yumna sum matam manghandana leisindau sarukpudi karino suba yaba thabain khang ama sunaba tawsiluibungo kainima hausipo aina sudui thabuk kai thabuk adu nang nupa natro karai de kari to wa yage do nang na koi thi dau ba khanglabra
ꯑꯁ ꯑꯩ ꯇꯜꯂꯤꯗ ꯏꯃꯥ ꯊꯕꯛ ꯁꯨꯕ ꯀꯥꯏꯅ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯏꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯌꯥꯗꯅꯕꯨ ꯂꯩꯔꯤꯁꯤꯅꯤ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯅꯣ ꯊꯤꯔꯨꯁꯨ ꯆꯠꯂꯨ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯅꯗꯅ ꯌꯨꯝ ꯄꯨꯔ ꯃꯇꯝꯁꯤꯗ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯥꯟꯕꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯈꯣꯏꯃꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤꯁꯤꯗ ꯑꯁ ꯇꯞꯅ ꯉꯥꯡꯉꯨꯍꯦ ꯅꯨꯄꯥ ꯅꯪꯁꯤꯗꯤ ꯏꯃꯥꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯨꯝꯃꯒ ꯌꯥꯝ ꯇꯥꯕ ꯃꯤ ꯑꯣꯏꯅ ꯈꯟꯈꯤꯅꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯀꯩ ꯍꯥꯏꯅ ꯅꯨꯄꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯣꯏꯌꯦ ꯁꯦꯜ ꯇꯥꯜꯂꯣꯏꯌꯦ ꯑꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯕ ꯌꯥꯔꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯄꯒ ꯑꯩꯅ ꯅꯍꯥꯟꯅ ꯌꯥꯔꯣꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯍꯦ ꯆꯠꯂꯣꯏꯌꯦ ꯑꯩꯅ ꯍꯦꯟꯅ ꯈꯪ ꯆꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯀꯥꯏ ꯑꯗꯨꯅꯦ ꯅꯨꯄꯥ ꯅꯣꯏꯅ ꯁꯤ ꯑꯔꯤꯕꯤꯁꯤꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯆꯥꯔꯤꯕ ꯁꯦꯟꯗꯣꯏ ꯃꯌꯥꯝꯁꯦ ꯑꯁꯤꯗꯒꯤ ꯂꯧꯗꯅ ꯁꯤꯖꯤꯟꯅꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯏꯅꯥꯛꯇ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯁꯦꯟꯐꯨ ꯑꯃ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯒꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯍꯥꯟꯅꯗꯩꯁꯨ ꯏꯆꯦꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅꯇ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯧꯔꯤꯈꯩ ꯑꯗꯨꯝ ꯂꯧꯔ ꯂꯣꯏ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯁꯦꯜꯗꯤ ꯑꯣꯀꯥꯛ ꯄꯥꯏꯕꯅꯤꯀꯣ ꯅꯨꯄꯤ ꯅꯪꯁꯦ ꯁꯤꯡꯗꯤ ꯑꯣꯀꯥꯛ ꯁꯤꯡꯕ ꯖꯥꯠꯅꯤꯗ ꯁꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯁꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯅꯪꯅ ꯌꯥꯒꯗꯕ ꯈꯪꯉꯕ ꯍꯣꯏ ꯈꯪꯉꯅꯤ ꯅꯨꯄꯤ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯤꯗꯨꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯥꯟꯕꯤ ꯃꯂꯥꯁꯅꯥꯒꯤ ꯀꯥꯗ ꯋꯥꯏ ꯁꯤꯠꯆꯤꯟꯕ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯂꯥꯁꯅꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯁꯦꯜ ꯊꯝꯕꯒꯤ ꯁꯦꯜ ꯃꯆꯤꯠ ꯈꯔ ꯍꯦꯟꯗꯣꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯑꯦ ꯃꯣꯟ ꯃꯈꯥꯗꯩꯁꯤꯕꯨ ꯁꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯥꯅꯤꯅꯦ ꯑꯁ ꯀꯌꯥꯝ ꯌꯥꯝ ꯆꯠꯅꯨꯁꯤꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯆꯪꯁꯤꯡꯗꯨꯗ ꯌꯦꯡꯉꯤ ꯂꯨꯄꯥ ꯆꯅꯤꯅꯤꯅꯦ ꯁꯤꯗꯤ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯁꯤꯗꯤ ꯈꯨꯄꯥꯏ ꯁꯦꯜꯒ ꯂꯩꯇꯕꯅꯦ ꯇꯥꯟꯕ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦ ꯐꯤꯖꯤꯁꯤꯗ ꯌꯦꯞꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯁꯦꯜ ꯑꯗꯨ ꯌꯦꯞꯁꯤꯟꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯉꯥꯟꯕꯤ ꯈꯣꯏꯃꯨ ꯉꯥꯏꯗꯅ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯂꯥꯁꯅꯥꯒꯤ ꯀꯥꯗ ꯊꯅꯝꯕ ꯁꯦꯜ ꯃꯥꯅꯕꯨ ꯊꯦꯡꯅꯔꯕꯗꯤ ꯌꯦꯞꯄꯁꯤ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯀꯥꯏꯗꯅꯤ ꯃꯂꯥꯁꯅꯥ ꯈꯣꯏꯕꯤ ꯍꯣꯏꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯅꯤ ꯈꯣꯏꯕꯤꯁꯨ ꯆꯨꯔꯤꯈꯥꯗꯨꯗ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯂꯥꯁꯅꯥꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯑꯁ ꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯂꯥꯛꯏꯁꯤꯅ ꯁꯦꯜꯅ ꯑꯁꯤꯒꯨꯝꯅ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯁꯦꯜ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯦꯕ ꯑꯣ ꯂꯩꯗꯤ ꯂꯩꯔꯝꯃꯦꯗꯅ ꯉꯁꯤꯗꯤ ꯃꯂꯥꯁꯅꯥ ꯅꯪ ꯂꯥꯛꯏꯔꯥ ꯂꯥꯛꯏꯁꯤꯃꯇꯗ ꯂꯥꯛꯏꯔꯥꯕꯨ ꯀꯩꯅꯣ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯏꯅꯝꯃ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯑꯩꯅ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯏꯕꯁꯦ ꯏꯅꯝꯃ ꯅꯣꯡꯃꯇ ꯊꯦꯡꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯁꯦꯜꯗꯣ ꯄꯤꯔꯣ ꯏꯅꯝꯃꯁꯦ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯗꯨꯒꯤꯅꯤꯗ ꯑꯗꯣ ꯅꯪꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯉꯥꯡꯗꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯁꯤ ꯌꯧꯔꯒ ꯑꯗꯨꯝ ꯏꯔꯦꯟꯖꯅ ꯍꯥꯏ ꯌꯥꯕꯗꯨꯗ ꯂꯥꯎꯗꯅ ꯍꯦꯛ ꯉꯥꯡꯉꯤ ꯕꯦꯝꯃ ꯅꯪ ꯑꯃ ꯃꯤꯅꯒ ꯇꯥꯔꯒ ꯑꯩꯁꯦ ꯃꯤꯒꯤ ꯁꯦꯜꯒ ꯌꯥꯝꯅ ꯇꯣꯟꯕꯤ ꯃꯥꯜꯂꯅꯦꯕ ꯏꯁ ꯃꯤꯒꯤ ꯁꯦꯜꯗ ꯉꯛꯁꯝ ꯌꯧꯔꯕ ꯏꯅꯝꯃꯅ ꯑꯃꯨꯛ ꯁꯦꯜ ꯇꯣꯟꯕꯤ ꯁꯥꯅꯤꯡꯗ꯭ꯔꯤꯕ ꯃꯅꯝ ꯁꯤꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯂꯥꯎ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ ꯃꯂꯥꯁꯅꯥ ꯏꯕꯦꯝꯃ ꯐꯝꯃꯒ ꯂꯥꯛꯏ ꯏꯅꯝꯃ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯁꯦꯜꯒꯗꯣ ꯂꯥꯏꯔꯤꯁꯦ ꯑꯗꯣ ꯃꯂꯥꯁꯅꯥ ꯏꯅꯝꯃ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯏꯅꯝꯃꯁꯦ ꯃꯇꯥꯡ ꯑꯃ ꯉꯥꯏ ꯂꯩꯔꯤꯕꯅꯤ ꯀꯩꯅꯣ ꯏꯅꯝꯃ ꯀꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯪꯅ ꯁꯨꯝ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯕꯁꯦ ꯏꯅꯝꯃ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗꯒꯤ ꯌꯨꯄꯥꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤ ꯅꯪꯁꯦ ꯁꯦꯝꯕꯤꯔꯒꯦ ꯇꯧꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯒ ꯌꯥꯝ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕꯅ ꯉꯛꯇꯣꯏꯅꯦ ꯏꯕꯦꯝꯃ ꯅꯈꯨꯠ ꯍꯥꯟꯕꯒ ꯆꯥꯗꯧ ꯏꯃꯨꯡꯅꯤ ꯍꯣꯏ ꯏꯅꯝꯃ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯕꯨꯔꯣ ꯑꯩꯅ ꯄꯥꯜꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯟꯗ꯭ꯔꯤꯕꯅꯤ ꯁꯤꯗ ꯏꯅꯝꯃꯅ ꯅꯨꯡꯉꯥꯏꯕꯤꯅꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯁ ꯋꯥꯈꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯀꯩꯗꯧꯒꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯏꯁ ꯑꯩꯅꯗꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤꯒ ꯈꯔ ꯁꯥꯖꯤꯜꯂꯒ ꯍꯔꯥꯎꯍꯜꯂꯒ ꯃꯥꯒꯤ ꯁꯦꯜꯒꯤ ꯋꯥꯁꯦ ꯊꯩꯗꯣꯛꯅꯕ ꯇꯧꯔꯒ ꯏꯅꯝꯃ ꯀꯩꯅꯣ ꯑꯃꯨꯛ ꯅꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯔꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯕ ꯋꯥꯈꯜꯒꯗꯣ ꯀꯣꯟꯅ ꯈꯜꯂꯧꯔꯣ ꯏꯅꯝꯃ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯃꯂꯥꯁꯅꯥ ꯅꯪ ꯁꯥꯎꯔꯅꯨꯍꯦ ꯏꯅꯝꯃ ꯅꯪꯒꯤ ꯁꯦꯜꯗꯣ ꯈꯔ ꯂꯩꯔꯒ ꯇꯞꯅ ꯄꯤꯔꯒꯦ ꯏꯅꯝꯃꯁꯦ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯦꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯇꯞꯅ ꯄꯤꯔꯒꯦꯕꯣ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯕ ꯑꯩꯅ ꯉꯥꯏꯔꯤꯁꯦ
ꯁꯣꯝꯗ ꯑꯩꯁꯨ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯨ ꯏꯅꯝꯃ ꯁꯣꯏꯗꯅ ꯄꯤꯒꯦ ꯀꯩꯗꯧꯒꯦ ꯃꯇꯝ ꯈꯤꯇꯪꯒ ꯉꯥꯏꯈꯣ ꯍꯦꯔꯥ ꯀꯩꯅꯣꯗ ꯏꯅꯝꯃ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯅꯝꯃꯅ ꯁꯨꯃꯥꯏꯅ ꯃꯇꯝ ꯊꯥꯗꯅ ꯂꯥꯛꯏꯕꯁꯦ ꯆꯍꯤ ꯑꯃꯗꯨꯝ ꯍꯦꯜꯂꯝꯃꯅꯤ ꯄꯤꯕ꯭ꯔꯥ ꯁꯨꯛꯄꯤ ꯄꯤꯗꯦ ꯃꯂꯥꯁꯅꯥ ꯅꯪꯕꯨ ꯏꯅꯝꯃ ꯁꯤ ꯎꯄꯥꯏ ꯑꯃ ꯂꯩꯇ ꯇꯧꯕꯅꯦꯃꯤ ꯑꯩ ꯈꯔ ꯂꯩꯔꯒ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯅꯝꯃꯒꯤ ꯅꯇꯥꯇꯣ ꯈꯤꯠ ꯇꯧꯔꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯂꯩꯔꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯄꯤꯗ꯭ꯔꯤꯕꯁꯤ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯕꯨ ꯅꯨꯡꯉꯥꯏꯗꯧꯅ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯣ ꯈꯪꯖꯔꯦ ꯏꯅꯝꯃꯒꯤ ꯅꯒꯨꯜꯗꯣ ꯂꯩꯔꯁꯨ ꯄꯤꯕꯒꯤ ꯋꯥꯈꯜ ꯇꯧꯗꯦꯅꯦ ꯃꯁꯤꯗ ꯇꯥꯠ ꯄꯥꯠ ꯇꯧꯗꯅ ꯄꯤꯔꯣꯏꯗꯧꯒꯦ ꯑꯗꯨꯝ ꯍꯦꯛ ꯇꯧ ꯂꯩꯔꯗꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯂꯥꯁꯅꯥ ꯅꯪꯅ ꯊꯥꯡꯅ ꯌꯥꯜꯂꯁꯨ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯅꯝꯃꯗꯤ ꯏꯅꯝꯃ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯦ ꯃꯅꯤꯡꯗ ꯆꯪꯉꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯤꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯕꯤ ꯃꯅꯤꯡꯗ ꯆꯪꯈ꯭ꯔꯦ ꯃꯂꯥꯁꯅꯥ ꯁꯥꯎꯅ ꯐꯝꯍꯧꯏ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯕ ꯑꯩꯕꯨ ꯌꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯉꯥꯅꯨ ꯃꯄꯤ 3-4 ꯂꯩꯔꯤꯕꯗꯣ ꯍꯦ ꯑꯩꯕꯨ ꯑꯗꯨꯝ ꯎꯁꯤꯠꯇꯕ ꯑꯗꯨꯕꯨꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯂꯩꯔꯤꯕ ꯉꯥꯅꯨꯁꯤꯡꯁꯤꯗꯒꯤ ꯍꯦꯛꯇ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯈꯤꯕ ꯍꯥꯏꯗꯨꯅꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯂꯥꯁꯅꯥ ꯉꯥꯅꯨ ꯃꯀꯣꯜ ꯇꯝꯅ ꯆꯪꯉꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯤꯗ ꯉꯥꯅꯨꯁꯤꯡꯁꯤꯗꯤ ꯕꯤ ꯁꯤꯒꯤ ꯂꯥꯕ ꯑꯆꯧꯕꯁꯤꯃ ꯍꯦꯛꯇ ꯐꯥꯔꯒꯦꯗ ꯕꯤ ꯆꯦꯡꯒꯤꯅꯨ ꯉꯥꯏꯈꯣꯅꯦ ꯄꯥꯏꯗꯅ ꯈꯝꯗꯧꯏ ꯍꯦꯔꯥ ꯑꯆꯧꯕ ꯃꯄꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤꯁꯨ ꯑꯁꯤꯒ ꯐꯥꯕ ꯍꯥꯏꯗꯨꯅꯤ ꯈꯨꯠ ꯅꯥꯝꯃꯁꯦ ꯍꯥꯡꯕ ꯍꯧꯅꯗꯦ ꯕꯤ ꯂꯥꯎ ꯑꯁ ꯈꯝꯗꯧꯏ ꯐꯥꯔꯦꯗꯅ ꯁꯤꯃꯁꯨ ꯉꯥꯅꯨ ꯐꯖꯕ ꯑꯅꯤꯁꯦ ꯑꯩꯅ ꯍꯦꯛ ꯉꯝꯗꯅ ꯐꯥꯔꯦꯗꯅ ꯍꯧꯈꯣꯗꯅ ꯈꯣꯏꯕꯤ ꯏꯕꯦꯝꯃ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯈꯣꯕ ꯃꯂꯥꯁꯅꯥ ꯑꯩꯉꯣꯟꯗꯕꯨ ꯁꯥꯟꯅꯒꯦ ꯀꯥꯏꯅꯁꯨ ꯈꯜꯂꯤꯅꯦ ꯃꯂꯥꯁꯅꯥ ꯉꯥꯅꯨ ꯑꯅꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯏꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯃꯂꯥꯁꯅꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ ꯆꯠꯈ꯭ꯔꯦꯗꯅ ꯍꯜꯂꯛꯀꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯅ ꯁꯦꯜꯁꯤꯅ ꯆꯤꯌꯣꯅ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯁꯦꯜ ꯁꯤꯡꯕ ꯀꯥꯏ ꯑꯩꯁꯨꯅꯦ ꯑꯩꯅ ꯉꯝꯃꯤꯈꯩ ꯃꯥꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯉꯥꯅꯨ ꯃꯀꯣꯜꯗ ꯉꯥꯅꯨ ꯈꯣꯡꯈꯤꯕꯗꯨꯕꯨ ꯍꯨꯏꯒ ꯆꯪꯈꯤꯕ ꯖꯥꯠꯂ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯗ ꯂꯩꯔꯤꯕ ꯉꯥꯅꯨ ꯃꯄꯤ 3-4 ꯈꯛꯇꯣ ꯌꯣꯜꯂꯒ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯇꯧ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯌꯣꯟꯕ ꯌꯥꯔꯅꯤ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯀꯩꯅꯣ ꯉꯥꯅꯨꯁꯤꯗꯤ ꯃꯁꯤꯡ ꯋꯥꯠꯂꯤꯗꯅ ꯀꯩꯅꯣ ꯉꯥꯅꯨ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯅꯦ ꯉꯁꯥꯏꯗ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯆꯪꯕꯗ ꯂꯩꯍꯧꯕꯅꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯕꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯀꯩꯗ ꯄꯣꯠꯆꯩ ꯀꯣꯏꯊꯤ ꯊꯤꯔꯤ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯉꯥꯔꯤꯁꯤꯒ ꯈꯔ ꯌꯥꯝ ꯍꯦꯛ ꯄꯨꯔꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥꯗꯤ ꯉꯥ ꯑꯌꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ ꯑꯇꯩ ꯀꯔꯤꯗꯤ ꯍꯥꯞꯈꯤꯁꯤꯒꯦꯕꯣ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯤꯒ ꯍꯥꯞꯆꯤꯜꯂꯕ ꯍꯣꯏꯗ ꯌꯥꯔꯦꯗ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯈꯖꯤꯛ ꯂꯧꯁꯤꯟꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯦꯛꯇ ꯄꯨꯔꯒ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯦꯝꯃ ꯃꯃꯧꯕꯨ ꯎꯕꯗ ꯃꯧꯋꯥ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯈꯥꯎꯋꯣ ꯀꯔꯤꯋꯣ ꯅꯐꯤꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯥꯏꯗꯅꯣ ꯏꯃꯥ ꯑꯩꯁꯦ ꯌꯨꯝ ꯐꯥꯎꯗ ꯐꯠ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯌꯨꯝ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯣꯛꯂꯛꯏꯁꯤꯕꯣ ꯏꯃꯥ ꯑꯩꯁꯨ ꯍꯥꯟꯅ ꯆꯠꯅꯤ ꯈꯣꯠꯅꯤꯒ ꯈꯪꯗꯦꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯗꯣ ꯅꯨꯃꯤꯠꯀ ꯐꯕꯁꯤꯗ ꯐꯠ ꯆꯠꯊꯣꯛꯎꯔꯁꯤꯔꯅ ꯇꯧꯕꯅꯤ ꯑꯣ ꯐꯔꯦ ꯆꯠꯅꯤꯅ ꯊꯣꯛꯂꯛꯑꯗꯤ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯤ ꯄꯨꯔꯒꯦ ꯀꯩꯁꯨ ꯄꯨꯗꯦꯗ ꯏꯃꯥ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯕꯨꯗꯤ ꯄꯨꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯂꯥꯁꯅꯥꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯅꯤ ꯉꯥꯟꯕꯤꯅ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯏꯃꯥ ꯑꯁꯤꯅꯃꯨꯛ ꯀꯔꯥꯏꯗꯅꯣ ꯑꯌꯨꯛꯁꯤꯗ ꯆꯠꯈ꯭ꯔꯤꯁꯤꯅ ꯈꯥꯎ ꯑꯆꯧꯕꯁꯤꯒ ꯑꯣ ꯃꯄꯥꯝꯗꯅꯦꯌꯦ ꯃꯄꯥꯝꯗ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯃꯕꯨꯛ ꯆꯦꯜꯂꯝ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯤꯌꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯑꯕ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯌꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯇꯧꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯀꯥꯗꯒꯤ ꯁꯦꯜ ꯍꯦꯛ ꯃꯥꯡꯉꯤꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯀꯅꯥꯅꯕꯨ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩ ꯑꯗꯨꯒꯤ ꯋꯥꯗꯨ ꯃꯧꯗꯒ ꯍꯥꯏꯔꯨꯅꯨꯀꯣ ꯏꯕꯨꯡꯉꯣꯗꯒ ꯍꯥꯟꯅ ꯍꯪꯈꯣ ꯃꯥꯅ ꯂꯧꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯋꯥ ꯊꯣꯛꯅꯅꯤ ꯍꯣꯏꯗ ꯈꯪꯉꯤꯗ ꯏꯃꯥ ꯑꯩꯁꯨ ꯑꯗꯨꯅꯕꯨ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯤꯁꯤꯅꯤ ꯃꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯀꯔꯤꯝꯇ
ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯤ ꯉꯥꯟꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯏꯕꯦꯁꯥ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯏꯆꯥ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯅꯪꯅ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯏꯁꯤꯕꯣ ꯏꯃꯥ ꯌꯦꯡꯒꯤꯁꯦ ꯀꯗꯥꯏꯅꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯗꯧꯅꯤ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯇꯞꯅ ꯑꯗꯨꯝ ꯌꯦꯡꯉꯣ ꯏꯆꯥꯅ ꯄꯨꯔꯛꯄꯗꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯁꯦ ꯁꯤꯅ ꯃꯅꯥ ꯃꯁꯤꯡꯅꯤ ꯏꯃꯥ ꯑꯗꯨꯒ ꯁꯤꯅ ꯉꯥꯔꯤ ꯉꯥ ꯑꯌꯥꯏꯕ ꯑꯇꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗꯤ ꯏꯆꯥꯅ ꯄꯨꯔꯛꯏꯁꯤꯗꯤ ꯏꯃꯥꯅꯤ ꯐꯅ ꯀꯨꯏꯅꯕꯨ ꯆꯥꯅꯔꯅꯤꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯏꯃꯥ ꯁꯤꯒꯤ ꯀꯣꯟꯁꯦ ꯌꯥꯎꯔꯤꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯤ ꯑꯗꯨꯝ ꯆꯥꯕ ꯏꯟꯁꯥꯡꯒ ꯂꯩꯔꯛꯏꯔꯦ ꯅꯪꯕꯣ ꯅꯃꯥ ꯑꯩ ꯁꯤ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯅꯠꯇꯦꯗ ꯏꯃꯥ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯉꯥꯅꯨ ꯑꯆꯧꯕꯅꯤ ꯄꯨꯔꯛꯑꯦ ꯑꯗꯨ ꯊꯣꯡꯕ ꯑꯗ ꯑꯩꯅ ꯇꯣꯉꯥꯟꯅ ꯈꯔ ꯈꯥꯏꯗꯣꯛꯍꯧꯕꯅꯤ ꯏꯃꯥꯗꯤ ꯉꯥꯅꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯌꯥꯝꯃꯤ ꯏꯟꯁꯥꯡꯁꯤꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯐꯖꯅ ꯊꯣꯡꯂꯒꯅꯦ ꯍꯥꯎꯅ ꯆꯥꯊꯔꯁꯤ ꯏꯃꯥꯗꯤ ꯇꯤꯟꯕꯨ ꯆꯨꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯁꯤꯅ ꯁꯦꯜꯅꯤ ꯅꯅꯝꯃꯅ ꯄꯤꯔꯛꯏꯔꯦ ꯁꯤꯕꯣ ꯀꯗꯥꯏꯗꯩꯅꯣꯗ ꯑꯩꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯈꯔ ꯇꯨꯃꯤꯟꯅ ꯌꯦꯞꯄꯒ ꯊꯝꯖꯤꯜꯍꯧꯕꯅꯤ ꯂꯤꯛꯈ꯭ꯔꯕ ꯏꯅꯝꯃꯅꯅꯦ ꯁꯦꯜ ꯄꯤꯕ ꯀꯥꯏ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯁꯤꯗꯤ ꯑꯉꯝꯕ ꯇꯧꯗꯧꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯤꯕꯗ ꯄꯨꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯉꯥꯟꯕꯤꯁꯨ ꯃꯂꯥ ꯁꯅꯥꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯗꯅ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯇꯧꯏ ꯉꯁꯤꯁꯨ ꯉꯥꯟꯕꯤꯗꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯊꯨꯞꯆꯤꯜꯂꯤ ꯀꯔꯥꯏꯗꯅꯣ ꯆꯠꯂꯣꯏꯅꯣ ꯅꯨꯄꯤ ꯅꯪꯅ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤꯗ ꯀꯥꯏꯗꯒꯤ ꯐꯤꯅꯨꯁꯤꯅ ꯅꯪ ꯂꯩꯔꯛꯏꯔꯣ ꯁꯤ ꯃꯌꯥꯝꯁꯤꯕꯣ ꯂꯩꯔꯛꯇꯦꯗ ꯁꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯕꯨ ꯐꯤ ꯂꯩꯗꯣꯏꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯣꯝꯗ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯛꯏ ꯃꯂꯥꯁꯅꯥ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯀꯩꯅꯣ ꯑꯩꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯍꯧꯕꯅꯤꯗ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ ꯀꯔꯥꯏꯗ ꯊꯅꯝꯕ ꯁꯦꯜ ꯅꯣꯏꯃꯤ ꯏꯃꯥ ꯁꯤꯒꯤ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯐꯤꯁꯤꯒꯤ ꯃꯈꯥꯗ ꯊꯅꯝꯕꯅꯦꯕ ꯂꯩꯔꯝꯅꯤ ꯃꯨꯟꯅ ꯌꯦꯡꯉꯨꯗꯅ ꯅꯪꯕꯣ ꯂꯩꯇꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕ ꯌꯥꯕ ꯍꯟꯖꯤꯟ ꯌꯦꯡꯉꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯨꯁꯨ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯦꯒꯤ ꯁꯦꯜ ꯊꯅꯝꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦꯌꯦ ꯈꯣꯏꯃꯣ ꯅꯪꯕꯨ ꯏꯆꯦꯒꯤ ꯁꯦꯜ ꯊꯝꯐꯝꯗꯒꯤ ꯁꯦꯜꯒ ꯂꯧꯊꯣꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯂꯧꯊꯣꯛꯇꯣꯏꯗꯤ ꯏꯆꯦ ꯀꯥꯏꯗꯩꯅꯣ ꯉꯟꯕꯤ ꯅꯪꯕꯨ ꯏꯆꯦꯒꯤ ꯁꯦꯜꯒ ꯎ ꯂꯥꯛꯄ꯭ꯔꯣ ꯎꯗꯦꯍꯦ ꯑꯩꯗꯤ ꯏꯅꯝꯃꯅ ꯊꯝꯐꯝ ꯀꯥꯎꯕ ꯑꯣꯏꯔꯝꯅꯤꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯤꯒꯤ ꯃꯔꯨꯞ ꯍꯨꯟꯅꯕ ꯁꯦꯜ ꯄꯤꯔꯝꯕꯅꯦꯕ ꯑꯩꯅ ꯎꯄꯨ ꯃꯈꯥꯁꯤ ꯊꯅꯝꯕꯅꯦꯕ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯩꯅ ꯐꯨꯒꯠꯄ ꯇꯥꯔꯤꯕ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗ꯭ꯔꯦꯍꯦ ꯁꯤ ꯌꯧꯔꯗꯤ ꯏꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯝꯅ ꯁꯦꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯉꯤꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯕꯅꯤ ꯑꯩ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤꯀோ ꯁꯤꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡꯃ ꯑꯩꯅ ꯍꯨꯔꯥꯟꯕꯗꯣ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯃꯈꯨꯠꯇꯣ ꯊꯥꯡꯅ ꯀꯛꯄ ꯁꯣꯏꯔꯣꯏ ꯍꯦꯔ ꯑꯩꯅꯃ ꯃꯨꯟꯅ ꯌꯦꯡꯉꯨꯗ ꯏꯃꯨꯡꯁꯤꯗꯒꯤꯕꯨ ꯀꯅꯥ ꯂꯥꯛꯇꯅ ꯂꯧꯗꯣꯔꯤꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯩꯃꯤꯟꯅꯗꯧꯒ ꯇꯟꯕ ꯑꯃ ꯌꯥꯎꯏ ꯌꯦꯡꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯀꯣꯏꯑꯣꯠ ꯑꯣꯠꯇꯅꯅꯤ ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ ꯉꯁꯥꯏꯗꯒꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯔꯝꯕ ꯌꯥꯔꯦꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯥꯡꯈꯤꯕ ꯁꯦꯜ ꯑꯁꯦ ꯀꯩꯁꯨ ꯐꯪꯗꯧ ꯅꯠꯇ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯃꯥꯡꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯁꯨ ꯀꯅꯥꯅꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯏꯅꯝꯃꯅ ꯄꯣꯠꯇꯤ ꯆꯦꯛꯁꯤꯟꯗ꯭ꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯂꯥꯟꯅ ꯂꯧꯅꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯕꯤꯅꯨꯗ ꯃꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯕꯨ ꯅꯣꯏꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯁꯦꯜ ꯃꯥꯡꯂꯤꯕꯁꯤ ꯐꯅꯗꯤ ꯌꯥꯝꯃꯕꯅꯤ ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯑꯁ ꯅꯨꯄꯥ ꯀꯥꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯤ ꯃꯥꯡꯉꯤꯔ ꯃꯥꯡꯗ꯭ꯔꯤꯔ ꯃꯣꯏ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯔꯁꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗ ꯐꯠ ꯆꯪꯈꯤ ꯃꯂꯥꯁꯅꯥꯅ ꯑꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯃꯥꯒ ꯃꯥꯟꯅꯔꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯤꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯇꯁꯦꯡꯕꯗꯤ ꯁꯦꯜ ꯑꯗꯨ ꯉꯥꯟꯕꯤꯅ ꯍꯨꯔꯥꯟꯗꯨꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ ꯃꯂꯥꯁꯅꯥ ꯑꯃꯗꯤ ꯃꯦꯝꯃꯁꯨ ꯉꯥꯟꯕꯤꯕꯨ ꯌꯥꯝ ꯆꯤꯡꯅꯩ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯤ ꯑꯁꯨꯝꯅ ꯁꯦꯜ ꯃꯥꯡꯂꯤꯕꯁꯤ ꯑꯗꯨꯕꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯉꯥꯟꯕꯤ ꯑꯅꯝꯕ ꯃꯇꯝꯗ ꯃꯂꯥꯁꯅꯥ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩ ꯉꯁꯤꯁꯨ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯂꯥꯁꯅꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯃꯂꯥꯁꯅꯥ ꯃꯤꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕꯤꯁꯨ ꯐꯠ ꯆꯪꯂꯛꯏ ꯃꯂꯥꯁꯅꯥ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯐꯩꯖꯨꯞꯅ ꯐꯠ ꯈꯨꯝꯖꯤꯜꯂꯤ ꯍꯩꯃꯥ ꯉꯥꯟꯕꯤꯌꯥ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯀꯥ ꯃꯣꯠꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯁꯤꯠꯀꯦ ꯇꯧꯕꯅꯤ ꯏꯅꯝꯃ ꯉꯥꯟꯕꯤꯌꯥ ꯅꯪꯅ ꯁꯤꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯉꯁꯥꯏꯅ ꯁꯤꯠꯂꯝꯗ ꯉꯥꯏꯔꯤꯕꯅꯤ ꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯊꯣꯛꯈꯤ ꯃꯂꯥꯁꯅꯥ ꯇꯞꯅ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯝꯗꯩ ꯆꯪꯉꯛꯏꯅꯣ ꯈꯪꯗꯦ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦꯃꯤ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯠꯁꯤꯜꯍꯧꯈꯤꯒꯦꯗ ꯀꯣꯟꯅ ꯊꯤꯔꯒꯦ ꯃꯂꯥꯁꯅꯥ ꯁꯦꯜꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯟꯗꯨꯅ ꯎꯄꯨꯗ ꯍꯥꯞꯈꯤꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯂꯣꯠꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯉꯥꯟꯕꯤꯅ ꯊꯣꯡꯖꯤꯜ ꯄꯥꯟꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ ꯏꯁ ꯁꯦꯜ ꯑꯁꯦ ꯂꯣꯠꯇꯅꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯗꯅ ꯉꯥꯟꯕꯤꯒꯤ ꯈꯨꯠꯇ ꯇꯥꯔꯗꯧ ꯑꯁꯤꯒꯤ ꯁꯦꯜꯁꯤꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯕꯤ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗ
Ngasaygi sel adudabu mamita udunata layrammi. Sel adugi matangda wakal kaya masu sagatlammi. Ngasaygi seldo hek lawbaga imagi manakta chatlam aduga thingdouraba. Matam kharadi imagi manakta thammo aduga aigi sanagi lik achauba ama saraba. Sidana imana marup phangbagi sabirakbani hairab. As ingak samsida sanagi lik achauba dumtang sirabudi kayadi nungairani. Asi khanduna yam nungaiba wakal amada lay. Ahingdo nganbi madi tumthaba yada asum lairambadagi nganbi phukhagatuna malasanagi kaduda makhongdu tapna thangduna changlai. Malasanadi goro nakoktuna tumli. Tumliba malasanabu haipetang yenglamduna ngasai manam mana thamkiba upu so mafamado khanghobana so lu lokthoklaga upu du tapna hangi. Sida laidi dana baibema asu kyam sil sidi kai masidi kayam lokthogeda aina lokthokpani haiba khangdausu natabasida asti haiduna sil du lokthoklaga piji du da phatpat yepsili upu du amuk tapna so lonsilaga ka du dagi tapna thoklai nangni sida kaidori oiba khangi nati ahing sida tumge haidana nangni sida kaidoramino ba kumani nasin nang sida kaidori kashi tawde sidabu kaidodorige tumma yadabagi sum koisa satlaman kari ahing sida tumma yadrena koisa satliba nangna tawba thabakbu aina khangoina khanba aina kari tawrage haisiba tawba haibu kai nangna hujikti isegi upudagi sel hurankhibdo ai uramoina khanba nupa aina kadaida sel huralage adumna kati hekta hairakanuda masi matsinji sum thine hujikta nangna isegi upudagi sel lawthokpado ai mitida uhoramani khangnabra nganbi adumna hairakpaduda wadu kumpham khangda tumina lay asumna wa kana ngangnarakpaduda imungi misingdo loina hawgalai aigi nangse isam samna khaluban adumna gadi tawramni haibase thajarudab ado nangdi mahagi tawngambi hurani oi leram khoimo kaino kaidongnarage noibo kaino khoimo ahingsida amuk noina tay nauna khana khalaisina je nahan ke isegi sel mangin haibado nganbi nu huran boiram aisu mana haibda summe khalub adugadi madi yam tawngami nupi oi leram memana khoimo tamning na haina si hingsida minaga taraga ya phasaba wa oiji malasanan ai sinari ibase kuiraban aina imit magna uhobudi natabani na hairoina haidaban asu kuina aina yumsi leirakpasida nongmata sel mangki balaiti ma hek lakpadagi sel toina mangba horeise aisu asengma sumba khangdabagi tumina leiban adubu leiminaban noina phana sel darkar oirabasu aingona hairaga lobada aina karisu saudauba nati asi aina taliba sel mayamse noigi ngaktan noisidi wakal otokna takhijeda inama ayam lankri aina wakal pheluba isagida khalubadagi thokpa ngaktan matungdadi asigumba thabakse amuk khana tawjarani aibomta ngakpi nganbi yumsigi mause nang khaktan nang nei khoi muda insan na sel lokthokhanbasu inama loina khang aduba hairuraga imung mahi langnabani haidana aina tumi laisinban adugi saru karino sakhatnaba thabak tawge khotke haibada aina harau pido marei inama harese haukhre miyoi bahai sidi soidaba ngamponte matungdadi sigum phataba thabakse amuk khana tawdraga loire yare wase soida loisinaro ahingni imoi bema nang sumatungdadi asigum thabakse amuk khana tawranu ko tawheide asidagi wakhal tabi mawa ma haido oiroko asumna numit asidagi nganbi manamadigi sel su huran khijri wakhal tabi mawa ma oiduna yummadubu ningthina panabu hotnaki